ꯑꯩꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯗ ꯅꯟ ꯃꯅꯤꯄꯨꯔꯤꯗꯨ ꯊꯝꯗ꯭ꯔꯕ ꯃꯣꯏꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗ꯭ꯔꯒꯗꯤ All Manipur Women's Voluntary Association Amawova gi kuntrahumdoi suba mapok kumon thouram ngasi Palace Compound da leiba Maharaja Chandrakriti Auditorium da ching lemna pangthokkhre thouram aduda Manipur University gi Manipuri Department ki SOD Professor Toizam Tampha Poirei Lemeral Meira Paibi Apunma Manipur gi President Longzam Memchobi amadi All Manipur Women's Voluntary Association Amawova gi President Y Kunjarani na mathang sina Chief Guest of Honor amadi President oina sarugyaki thouram adugi Chief Guest ki waral piraduna MU gi Manipuri Department ki HOD Professor Toizam Tamphana hai Thabom tara napuduna macha leiriba nupi khak imanate mayum makai padana khunai asigi damak kathokjuna tungi horakliba charol sorol singi damak chongthorakliba nupi singsu imane Amawova gi nupi sing asi achangba nupi ngaktani khunai asida makhoina lauriba thodang ekhoina nathaiba khak yaroi nupi oibigi punsi asi khuro kayana thalli yumgi kupnom kaya pangthokpada natana leiba ki thabak thauramda thodang yariba nupi sing ekhoina pukning thogatpa changi lamdam asigi nupi singna leisemron dagi hauna puwari gi tangka kaya da lokhiba thodang ekhoina kofam thokte laioi khraba ima sing adugi khudung induna ngasigi nupi singna khunai asi achum mamai kaida purakna ba honnaba mathautai imung manung dagi hauduna lekai amadi khunai da lingzel manaba amata oibagi wakhalon sagatna ba honnabada nupi singna achawa thodang loba tangai fade haina sumhakna makhataki Mitay nupising-sina imong gikupnomda thamoy penjaba ayung anta hogalaga hek yaba makai mana hek nomba yaba makai mi hogat na tringai da nomjaba duk thamai katana sa ising thongdana loisanjaba ngamba maduda horen saga doriba singduna hauriga haibiraga aina ngasaidagi wana hotnajaba dugi mamal phangjaba lemaga jaba lemdraga topa jaga jaraga puk thanba ngamjaba nganna hogalaga thengna tumba maduda thamoi penthokjaba ngamba aigi hingolnungda aigi leikaiduda nan manipuridu thamdraba moibu sendal lambiduda khudongchaba pidragadi aikoina inner line permit ta natraga train changakani haibagi nipairiba pumna maksidagi kitangdi kanjanabagi kaino ama khakti pambai ama khakti leirabra haina aina lawjai thouram aduda tongan balup singi maru oiba thaumi singna khunai asida nupi singna loriba thodang maru oina Amawova gi nupi singna loriba thodang singthaki loinena ngasi lamdam asida mitop miancha singna yalhomi furup sing laksilakpagi fibam ama leirakpa asida nungnangba phongdoktuna fibam asida gi ngakthokna ba honnabada nupi singna logadaba thodang gi matangda wafung kaya phongdoknaki thouram adugi manung channa Manipur gi tongan balup singi mihut amadi paumi singda Amawova gi maikaidagi achamba khodol pot piduna ikai khumnaki mapok kumon aduga mari lenena aesthetic song da yumfam oiba liglang paring haina mingthon ba isagi thouram amasu pangthokhi